Assembly constituency amagi Chaokhat Thourangi Khannabada matamda AC dugi MLA ga faminaduna Apha-Phatta tana ministry haina Moirang AC gi MLA Thongam Shanti na appeal tawkhre wafa masi ngasi Moirang AC gi manung chenna kwakta sandongda hana leiramba kaithel sang ama matamga chunaba mongda MLA local area development fund dagi semgatuna miyamda khutsinabagi thauramda mahakna phungdokhibani thauram aduda MLA Thongam Shanti na makhatana hai Moirang AC gi miyamna pamba Chaokhat Thourangi Thabak sing MLA ama oina tawgani MLA Tanaraga tawdana Thabak tawbiganu Kwakta sandong kaithel asi Kwakta Gram Panchayat ki oinadi yamna maruoiba kaithel amani kaithel asida maitei amasung mitei pangal ani punna potfam faminari hairiba kaithel asi fibam sokpadagi Kwakta sandong bazar board ki mioishingna matamga chunaba mongda sembinaba hairakpadagi mahak masamakna yengsilaba matungda semjinba hokibani kaithel sang asi semjinaba pikhiba senfumga hojik aikhoina inaunawna uriba kaithel sang asiga dukimatik khetnare pikhiba senfum aduna asuk fajana saramgani haibasi thajade haina MLA Shanti na makha takhi Aku betul-betul aku kau betul aduna kau bidadari aku yang masih ada juga sina kau tak betul-betul merah dia Manipur ini masih mana di belakangnya kita Chaokhat lamang mau orang memiliki itu masih SKTV itu sina kita sini tak ada jadi isu ini boleh apa tu bidi atau bidi isu makoda Touminnasi itu sedekah oleh kali anak ina makomot ang sabang di wala tagay Touminnasi Touminnasi sabsaba makoda reward tadi ay sudah sabsaba